ꯍꯧꯖꯤꯛ ꯆꯠꯆꯔꯤꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇꯅꯤ ꯍꯧꯖꯤꯛ ꯌꯧꯒꯗꯣꯔꯦ ꯈꯤꯇꯪꯈꯛ ꯉꯥꯏꯔꯦ ꯌꯧꯔꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯆꯦꯡ ꯆꯦꯡ ꯇꯦꯅꯦꯡ ꯅꯦꯡ 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 ꯆꯦꯡ ꯆꯦꯡ ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯗꯤ ꯌꯧꯔꯦ ꯑꯗꯨꯕꯨ ꯁꯉꯥꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ ꯀꯟꯅꯗꯤ ꯊꯤꯔꯤ ꯀꯟꯅꯗꯤ ꯌꯦꯡꯕ ꯍꯣꯠꯅꯔꯤ ꯁꯉꯥꯏ ꯑꯃꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯃꯤ ꯁꯥꯃꯤ ꯈꯤꯇꯪꯕꯨꯗꯤ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯎꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯆꯨꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯁꯤ ꯃꯥꯟꯅꯕꯅꯤꯅ ꯀꯔꯝꯕꯅ ꯀꯔꯝꯕꯅꯣꯁꯦ ꯈꯪꯕ ꯉꯝꯗꯦꯕ ꯌꯥꯝ ꯐꯖꯩ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯁꯤ ꯌꯦꯡꯐꯝ ꯚ꯭ꯌꯨ ꯆꯪꯉꯛꯑꯒ ꯌꯦꯡꯐꯝꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ ꯁꯣꯝꯗ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯅ ꯅꯧꯅ ꯁꯥꯒꯠꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯅ ꯁꯉꯥꯏꯒꯤ ꯊꯣꯛꯂꯛꯐꯝꯗꯣ ꯑꯣꯏꯗꯣꯏꯕ ꯃꯆꯨꯁꯦ ꯁꯉꯥꯏꯒꯤ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅꯅꯦ ꯊꯤꯐꯝ ꯈꯪꯗꯦ ꯃꯌꯥꯝ ꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯉꯥꯏ ꯌꯦꯡꯉꯨꯔꯦ ꯑꯗꯣ ꯐꯣꯟꯗꯗꯤ ꯐꯖꯅ ꯅꯝꯕꯁꯦ ꯐꯪꯉꯛꯇ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯆꯨꯁꯤꯒ ꯁꯉꯥꯏ ꯃꯆꯨꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯅ ꯌꯦꯡꯕꯁꯦ ꯐꯣꯟꯗꯗꯤ ꯅꯝꯕ ꯐꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯗꯥꯎ ꯌꯥꯗꯦ ꯑꯗꯣ ꯃꯤꯠꯅꯗꯤ ꯎꯔꯛꯑꯦ ꯈꯔ ꯍꯥꯏꯇꯥꯔꯦ ꯐꯣꯟꯗꯒꯤ ꯃꯌꯥꯝꯗꯤ